ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯂꯩꯆꯤꯜꯅ ꯁꯨꯝꯃꯝꯂꯤ. ꯑꯌꯨꯛꯀꯤ ꯂꯩꯆꯤꯜꯅ ꯄꯨꯡꯊꯥ ꯊꯥꯕ ꯃꯇꯝꯅꯤ. ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯎꯂꯦꯟ ꯇꯥꯕ ꯃꯇꯝ ꯊꯛ ꯅꯤꯛꯂꯕ ꯇꯥꯟꯖꯥꯗꯨꯅꯤ. ꯑꯌꯨꯛꯀꯤ ꯏꯪꯈ꯭ꯔꯕ ꯑꯗꯨꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ. ꯏꯪꯕꯒ ꯈꯪꯕ ꯅꯠꯇꯦ. ꯌꯥꯏꯁꯅꯥ ꯐꯣꯟꯗꯨꯗꯁꯨ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ. "ꯑꯩꯈꯣꯏ ꯂꯥꯛꯄ ꯍꯧꯔꯕꯅꯤꯀꯣ, ꯀꯨꯏꯔꯣꯏ." "ꯂꯩꯔꯝꯃꯣ. ꯑꯩ ꯂꯥꯛꯄꯒ ꯇꯧꯕ ꯌꯥꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯇꯧꯔꯁꯤ." "ꯍꯣꯏꯅꯦ, ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ. ꯀꯩꯗꯧꯔꯒꯦ? ꯊꯕꯛꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯈꯤꯁꯤ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯂꯥꯏꯔꯕ. ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦꯁꯦ. ꯊꯝꯃꯣ." "ꯑꯣꯀꯦ." ꯋꯥꯍꯩ ꯈꯔꯁꯤ ꯈꯛ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯇꯨ ꯌꯥꯡꯅ ꯊꯧꯔꯒ ꯂꯥꯛꯏ. ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯅꯤꯡ ꯇꯝꯅꯗꯨꯃꯛ ꯆꯠꯂꯤ. ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯤ ꯏꯔꯩꯅꯨꯕꯨ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯆꯥꯄꯣꯠ ꯈꯔ ꯉꯁꯤꯁꯨ ꯄꯤ. "ꯁꯤ ꯆꯥꯁꯤꯜꯂꯨ." "ꯑꯩ ꯆꯥꯔꯣꯏ. ꯆꯥꯅꯤꯡꯗꯦ." "ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯕꯣ. ꯅꯪ ꯎꯅꯕ ꯉꯁꯤꯗꯤ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅꯦ. ꯅꯪ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯗꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ. ꯑꯁꯨꯝꯅ ꯑꯩꯕꯨ ꯏꯈꯣꯡꯒꯤ ꯈꯨꯠꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯕꯨ ꯍꯥꯠꯂꯣ ꯂꯥꯛꯑꯣ." "ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔꯗꯣ ꯅꯍꯥꯟꯅ ꯄꯤꯔꯛꯑꯗꯤ ꯅꯍꯥꯟꯅ ꯍꯥꯠꯂꯗꯧꯕꯅꯤꯅꯦ. ꯄꯤꯔꯛꯇꯕꯩꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯑꯣꯏꯔꯅꯤ." "ꯃꯤ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔ ꯂꯧꯔꯨꯕ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ? ꯅꯪꯒꯤꯗꯤ ꯅꯆꯦ ꯅꯆꯜ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯅꯣ? ꯅꯪꯒꯤ ꯁꯦꯜ ꯑꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯍꯥꯞꯀꯠꯂꯒ ꯑꯩꯅ ꯄꯤꯒꯦ. ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯥꯠꯂꯣ." "ꯁꯦꯜꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯑꯩꯅꯤ. ꯁꯦꯜꯗꯨꯕꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯤꯅꯤ. ꯑꯗꯨꯕꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝ ꯆꯣꯞꯅ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦꯗ." ꯏꯔꯩ ꯅꯨꯃꯤꯠ ꯂꯨꯄꯤꯔꯥꯡꯗꯨ ꯇꯥꯔꯛꯂꯦ. "ꯅꯈꯣꯏꯁꯦ ꯃꯤꯅꯤꯀꯣ? ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯁꯥꯅ ꯐꯥꯎꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯅꯤ. ꯅꯪ ꯁꯣꯏꯗꯅ ꯅꯆꯦ ꯅꯆꯜ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯈꯣꯏ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ." ꯍꯟꯖꯤꯟ ꯋꯥꯍꯩꯅ ꯀꯥꯏꯍꯧꯔꯒ ꯑꯩꯕꯨ ꯄꯪꯊꯅꯕ ꯁꯤꯟꯒꯅꯨ. "ꯏꯆꯟ ꯏꯆꯦ, ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦꯅꯤ. ꯁꯦꯜꯒꯤꯗꯃꯛꯇ ꯊꯕꯛꯁꯦ ꯇꯧꯔꯤꯕꯅꯤ. ꯋꯥ ꯂꯣꯏꯔꯦ ꯁꯤꯗ. ꯑꯆꯥꯄꯣꯠꯁꯦ ꯆꯥꯒꯦ ꯍꯥꯏꯕ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯁꯤ ꯍꯥꯏꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯏ. ꯏꯔꯩꯅꯨ ꯐꯥꯊꯕ ꯉꯝꯍꯧꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯒ, "ꯇꯨꯀꯠꯆꯩ. ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤ ꯆꯈꯨꯋꯣ. ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ. ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯑꯩꯕꯨ ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯕꯨ ꯍꯥꯠꯂꯣ. ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ." ꯅꯨꯄꯥꯗꯣ ꯃꯃꯥꯏꯗ ꯆꯣꯡꯂꯤꯕ ꯇꯤꯟꯗꯣ ꯃꯈꯨꯠ ꯑꯣꯏꯅ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯟ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯃꯩꯌꯥ ꯆꯤꯛꯂꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯥ ꯅꯛꯅ ꯆꯪꯁꯤꯜꯂꯤ. "ꯅꯪ ꯊꯧꯅꯥ ꯌꯥꯝ ꯂꯩꯕ꯭ꯔꯣ? ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯇꯤꯟ ꯁꯠꯄ ꯁꯥꯏꯅꯦ." ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯕꯨ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ. ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ. "ꯀꯩꯗꯧꯔꯦ ꯄꯥꯊꯧ?" ꯅꯨꯄꯥꯗꯨ ꯐꯗꯣꯟ ꯊꯣꯔꯛꯏ. "ꯁꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯑꯐꯥꯎꯕꯒ ꯁꯥꯏꯅꯦ. ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯒꯨꯟꯁꯤ ꯈꯪꯍꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯤ. ꯌꯥꯔꯦ ꯇꯣ." ꯏꯔꯩꯅꯨ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩ. ꯌꯥꯏꯁꯅꯥ ꯆꯪꯁꯤꯜꯂꯒ ꯆꯤꯌꯔ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯏꯔꯩꯅꯨꯒꯤ ꯃꯃꯥꯡꯗꯨꯗ. ꯏꯔꯩꯅꯨ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯒ, "ꯅꯪꯂꯥ ꯑꯩꯕꯨ ꯎꯅꯒꯅꯤ ꯍꯥꯏꯕ ꯃꯤꯁꯛꯇꯣ?" "ꯃꯥꯅꯤ." "ꯑꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ?" ꯌꯥꯏꯁꯅꯥ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ. ꯉꯁꯥꯏ ꯃꯈꯩ ꯃꯥꯛꯁ ꯎꯞꯁꯤꯟꯕꯅ ꯏꯔꯩꯅꯨꯅ ꯃꯁꯛ ꯈꯪꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ. ꯌꯥꯏꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯥꯏꯁꯅꯥꯗ ꯌꯦꯡꯖꯩ. ꯌꯥꯏꯁꯅꯥ ꯀꯔꯦꯝꯅꯗꯨꯅ ꯏꯔꯩꯅꯨꯗ ꯅꯣꯛꯁꯤꯜꯂꯤ. "ꯃꯔꯝ ꯈꯪꯂꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕ꯭ꯔꯥ?" "ꯑꯩ ꯃꯔꯝ ꯈꯪꯗꯦ. ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" "ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦ. ꯅꯪꯕꯨ ꯐꯥꯕꯒꯤ ꯃꯔꯝ ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯄꯟꯕ ꯌꯥꯝ ꯑꯣꯏꯒꯗꯧꯔꯤ. ꯑꯗꯨꯅ ꯅꯪꯕꯨ ꯊꯑꯣꯏꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ." "ꯀꯩꯒꯤꯅꯣ? ꯅꯪꯅ ꯏꯀꯥꯏꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅೋ?" ꯏꯔꯩꯅꯨꯁꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ. "ꯑꯣ, ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯩꯗꯅꯣ? ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ?" ꯌꯥꯏꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯌꯥꯝꯕꯨꯡꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ. ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯕꯗꯨꯗ ꯅꯪꯅ ꯍꯟꯖꯤꯟ ꯀꯥꯏꯍꯧꯔꯤꯕ ꯀꯩꯒꯤꯅꯣ?
Hojikti nangna kay hawrabanina mado nangonda pong ngawkre. Mana nangonda luptuna leikhiba habase. Aigi mangjabani. Aduna nang bulisin batabani. Iraino khonjel thokna noktuna. Nupi ama oiraka atuk chomna hingadabagi sarupudi sisa khoni nangba. Aina leiringaida aigi puraiba nangna munge haiduna nangna thorang tawbaga sasari. Ai leiringaidane madudi oithoktabani namangda phau mangano. Megi nupa munge yadabagi nangna mi hatkadariba. Nangse nupini ko. Sigadawribadi ai nate. Nasana nasabu kanano masak khangjadraba. Ijati yauduna hinglaba nangni sigadawribase. Nangni hingbagi kanadraba. Nupi haibagi magun machada mati yaudraba mesabi. Tukache. Irainu laimaida matin sitoi usittana. Ijati yaubu yaudaba hengonda darkar kemta oidi. Aigidi ma phanganga loire. Aduga nangna dumaina ingonda ikaibaga piraga aina nawa lawgadabasu nateni. Aduga simasu khangjilu. Yamungda leirase leitrase. Adubu nangna mangonda yetpadi punsi sigiyar. Yasna nupi tho. Aibu phajilaga thambagi mahutta nupi changingnase. Aina ngamle nangbu hatkani. Nangna ngamle aibu halo. Miki thigom nupi ama phabagi damakta mi nekpasidi asolmana tawni. Aduna aina nangbu sanawa lawde. Aduga simasu khangjilu. Lesabi nangna adumna tawbado ai ngakpu phawi. Nangbu pakhang amata leijadabro. Natraga pakhang amatana koige pami habiraktabro. Nangna nupi leiraba misida aduk yamna choblisa kaigino. Adubune yamungbu nangi oiba haibadudi namangda phau namangano. Yasna irainogi manak changsilai. Kare nangumana ingonda madu haiba yabro ha. Kupangna irainuda thage haina changsilakpani. Adubu irainu noina Yasnagi makhutu kanthoklaga kupangna makhajaiduda amuktang sapu kana thajili. Khambrana Tanjadura bimola su changle. Ai kaino sumgangna dana leirabro. Tawgadaba thabaktu papatawne. Ima masigi nupise mi yamiseti. Ayibu nupa phangdabra kaina. Aduga magi khupaksina aingonda thariba ima. Kari mani chada adumaini hekta tawba yabro. Ma kayamu yamna phawguna haibado hawjik yengba taridana. Lau lau. Hai nang mukhutsipa. Ai su phage. Aduga ne maya sida people namlaga akhutsi punjinsi. Adu hairaga ni do irainugi manak changsilai. Irainu phanak kanna ngakthokna honajabani. Chenbasu cheli. Adubu makhoi ni surabanina irainu matomtana ngamdre. Yasnana makhut phajilaga bimola na phita silaga irainugi mayada namsili. Aduga namdana irainugi makhudan tunglomda punsili. Punsinba loiraga Yasnana irainugi mamaida amuk khupakna thai. Khambrana mi usitabado tawkhudana. Irainu phajinduna mayada phinam sinduna thambirambanina wa ngangbasu ngamdre. Yasnado khupakna khakhthabununa pendraba mali. Irainugi manak changsilaga phamthai. Aduga irainugi masamdo tak pairaga mamai mayaduda chungsili. Yamungu matam kuina daki aina khanjarakhibani. Aduna yamungna yoiba habase aigi lengdraba wasakni. Nangama makondagi lapna leikhibada pumnama clear oirabani. Marudi nangni. Asi hairaga irainugi makokto mukta walda thamjeli. Irainu laiba kadawaiduda khajik tattuna itare. Yasna karemna dun noklaga. Aduga nang hojik aina kari tawrapage haibadu yego. Pathaw tamning basalak tamhawro. Masimadi free da pirabani. Sana ning momongda sano. Aduga loisinko. Nupado hoi haibagom mangak nomi. Nukfet tawraga. Ahuroni imit peni yengeni. Nupi natabagom Yasna tukachaba wangangdo ngangli. Aduga mukhairaga leplaga adumak yengduna lay. Bimola na sunsilay. Ai haurone masi leidana ichada yam yetlabani. Aduna ma leitabana phare. Nupado yamna tukachaba minokama noklaga irainugi manakta dumak changsili. Irainudi masado asumta sanjay. Aduga tawrakanu haibagom mangagdusu hairi. Sum changsili irainugi masada nupado tapna kai changsili. Irainuna hainadana nupado bu inthokna bahonajay. Adubu nupana masa kanbanina mane henjile. Tanja adudani. Walda nangmay maru ama kamlaktuna pumninin kibado. Manungda leiriba makhoi puna ngakna phatphat leithorakbani. Hiyairel makhuda nangmaydo pistol ama pairaga leplaga leirami. Nangmaydo mana kaplakbani.
Police khara ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯔꯩꯅꯨꯕꯨ ꯁꯂꯥꯛ ꯇꯝꯒꯦ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯍꯦꯟꯀꯐ ꯇꯧꯔꯒ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯦ꯫ ꯅꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯌꯥꯏꯁꯅꯥ, ꯅꯪꯕꯨ ꯅꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯤꯂꯥ ꯌꯥꯝ ꯐꯖꯩ, ꯋꯟꯗꯔꯐꯨꯜ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯌꯥꯝ ꯊꯤꯅ ꯍꯩ꯫ ꯅꯪꯒꯨꯝꯕ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯗꯤ ꯌꯥꯝ ꯅꯣꯛꯀꯅꯤꯗ꯫ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯏꯔꯩꯅꯨꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯌꯥꯏꯁꯅꯥ ꯆꯥꯛꯅ ꯍꯤꯌꯥꯏꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯄꯨꯂꯤꯁꯅ ꯀꯩꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯕꯤꯃꯣꯂꯥꯗꯤ ꯊꯔꯛ ꯍꯨꯡꯒꯠꯈ꯭ꯔꯕꯅꯤ꯫ ꯆꯨꯝꯃꯤ, ꯉꯔꯥꯡꯗꯒꯤꯅꯤ ꯍꯤꯌꯥꯏꯔꯦꯜꯅ ꯌꯥꯏꯁꯅꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯁꯦ꯫ ꯃꯈꯣꯏ ꯅꯠꯇꯅ ꯏꯔꯩꯅꯨꯕꯨ ꯐꯥꯕꯤꯅꯕ ꯂꯩꯇꯦ ꯈꯪꯕꯅꯤ꯫ ꯉꯁꯤ ꯌꯥꯏꯁꯅꯥꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯁꯨ ꯍꯤꯌꯥꯏꯔꯦꯜꯅ ꯈꯪꯉꯤ꯫ ꯃꯇꯨꯡꯗ ꯂꯥꯞꯇ ꯀꯤꯅꯕꯅꯤ꯫ ꯅꯛꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯈꯟꯕꯒꯤ ꯌꯥꯝ ꯂꯥꯞꯅ ꯏꯅꯕꯅꯤ꯫ ꯄꯨꯂꯤꯁꯁꯨ ꯁꯤꯚꯤꯜꯗ ꯉꯥꯛꯇꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯥ ꯈꯔ ꯐꯒꯠꯂꯕ ꯃꯇꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯔꯦꯜꯗꯣ ꯕꯤꯃꯣꯂꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯅꯪꯗꯤ ꯃꯃꯥ ꯅꯠꯇꯦ꯫ ꯃꯃꯥ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤ ꯂꯩꯈꯥꯗ ꯆꯨꯡꯊꯅꯕ ꯁꯨꯝꯃꯣꯅꯤ꯫ ꯅꯪꯅ ꯇꯧꯖꯕꯗꯣ ꯉꯁꯤꯗꯤ ꯊꯨꯡꯉꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯕꯥꯛ ꯐꯥꯛꯀꯅꯤ, ꯃꯥꯒꯤ ꯆꯠꯌꯦꯡꯂꯣꯏ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯈꯣꯏꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃꯩꯅ ꯐꯩ꯫ ꯃꯆꯥ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯃꯃꯥ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯁꯨ ꯌꯥꯎꯅ ꯏꯟꯁꯤꯟꯕ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯅꯪꯁꯨ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯃꯃꯥꯁꯤ ꯑꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩꯅꯤ꯫ ꯑꯗꯨꯛ ꯂꯦꯝꯗꯅ ꯑꯗꯨꯛ ꯏꯖꯠ ꯂꯩꯇꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯣ꯫ ꯕꯤꯃꯣꯂꯥꯗꯣ ꯀꯞꯁꯤꯟꯅꯔꯒ ꯇꯛꯁꯤꯟꯅꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯏꯆꯥꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ, ꯍꯦꯔꯥ, ꯃꯤ ꯌꯥꯗꯕꯩ ꯇꯧꯔꯝꯃꯒ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯃꯁꯤ ꯑꯍꯜꯁꯤ ꯏꯀꯥꯏꯕꯣꯟ ꯊꯣꯛꯅ ꯈꯟꯈꯤꯗ꯭ꯔꯦꯅꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯏꯃꯥꯅ ꯑꯆꯨꯝꯕ ꯍꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯌꯥꯔꯦ, ꯃꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯌꯥꯏꯁꯅꯥꯁꯨ ꯄꯨꯟꯅ ꯃꯈꯨꯠꯇꯣ ꯍꯦꯟꯀꯐ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥ ꯍꯤꯌꯥꯏꯔꯦꯜꯗ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯍꯤꯌꯥꯏꯔꯦꯜꯗꯤ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯂꯒꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯅꯦꯀꯣ꯫ ꯅꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ, ꯋꯥꯔꯧꯒꯅꯨ꯫ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯟꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯏꯔꯩꯅꯨꯒ ꯍꯤꯌꯥꯏꯔꯦꯜꯒ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯐꯤ ꯑꯗꯨ ꯍꯥꯟꯅ ꯁꯠꯇꯣꯛꯄꯤꯔꯒ ꯄꯨꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ ꯃꯈꯨꯠ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯈꯪꯍꯧꯗꯦ ꯏꯔꯩꯅꯨ ꯍꯤꯌꯥꯏꯔꯦꯜꯗ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯌꯥꯝꯕꯣ! ꯏꯔꯩꯅꯨ ꯀꯞꯂꯦ, ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ꯫ ꯌꯥꯝ ꯆꯦꯟꯅꯁꯨ ꯀꯣꯟꯁꯤꯟꯖꯩ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ꯫ ꯍꯤꯌꯥꯏꯔꯦꯜꯒꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤ ꯏꯍꯨꯜ ꯑꯃ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯥꯅꯁꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯕꯤ, ꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯏꯔꯩꯅꯨꯒꯤ ꯃꯀꯣꯛꯇꯁꯨ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ, ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇꯁꯨ ꯆꯨꯞꯄꯤ꯫ ꯏꯔꯩꯅꯨ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯒꯨꯝ ꯃꯄꯨꯔꯣꯏꯕꯕꯨ ꯃꯊꯥꯗꯒꯤ ꯊꯥꯗꯣꯛꯅꯤꯡꯗ ꯌꯥꯝ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯌꯥꯝꯃꯨꯛ ꯂꯥꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯌꯥꯝꯕꯣ꯫ ꯌꯥꯝꯃꯨꯛ ꯂꯥꯛꯑꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯔ ꯎꯗꯕꯗ ꯌꯥꯝꯃꯨꯡꯒꯤ ꯊꯃꯣꯏꯗ ꯀꯌꯥꯝ ꯅꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯂꯔꯣꯏ, ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯅꯪꯉꯣꯟꯗ ꯆꯩꯅꯕꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯕꯗꯨꯅ ꯌꯥꯝꯃꯨꯡꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯊꯃꯣꯏꯁꯤꯅ ꯈꯖꯤꯛ ꯄꯦꯟꯈꯤꯗꯕꯒꯤ ꯌꯥꯝꯕꯨꯡꯗ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯑꯩꯅ ꯌꯥꯝꯕꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯃꯤꯔꯥꯏꯔꯣꯏ, ꯑꯩ ꯂꯥꯟꯖꯔꯦ ꯌꯥꯝꯕꯣ꯫ ꯏꯔꯩꯅꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤꯔꯒ, ꯌꯥꯔꯦꯁꯦ, ꯀꯞꯀꯅꯨ, ꯇꯣꯛꯑꯣ꯫ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ? ꯍꯣꯔꯦꯟꯅ ꯀꯣꯛ ꯆꯤꯡꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯔꯩꯅꯨꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯔꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯨꯟꯅ ꯏꯔꯩꯅꯨꯒꯤ ꯐꯤꯕꯝꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯃꯌꯥꯡ ꯍꯥꯟꯅꯗꯒꯤ ꯈꯖꯤꯛ ꯀꯪꯁꯤꯟꯕꯒꯨꯝ ꯎꯏ꯫ ꯅꯪꯕꯨ ꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯁꯤ ꯀꯩꯝꯇ ꯄꯤꯖꯗꯕ꯭ꯔꯣ? ꯑꯆꯥꯄꯣꯠ ꯈꯔ, ꯏꯁꯤꯡꯒ ꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯗꯕꯅꯤ, ꯆꯥꯗ꯭ꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯅꯨꯃꯤꯠ ꯅꯤꯅꯤꯁꯨ ꯀꯩꯝꯇ ꯆꯥꯗꯕꯤ ꯂꯩꯂꯦ? ꯏꯁꯤꯡꯗꯤ ꯊꯛꯏ꯫ ꯇꯨꯝꯁꯨ ꯇꯨꯝꯃꯝꯃꯔꯣꯏꯅꯦ ꯇꯧꯏꯁꯦ꯫ ꯆꯥꯗꯕꯒ ꯀꯩꯒ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯏꯀꯨꯠ-ꯀꯨꯠꯂꯤ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯨꯅꯕ ꯇꯧꯁꯤꯜꯂꯣ, ꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯦ꯫ ꯆꯠꯂꯁꯤ ꯌꯥꯝꯕꯣ꯫
ꯁꯤ ꯍꯥꯏꯔꯒ ꯆꯠꯅꯅꯕ ꯑꯅꯤꯗꯨ ꯂꯩꯊꯣꯔꯛꯄꯗꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯇꯨꯡꯗꯒꯤ ꯍꯤꯌꯔꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯣ ꯏꯔꯩꯅꯨ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯍꯤꯌꯔꯦꯜꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯏꯁꯅꯥꯗꯣ꯫ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯀꯣꯟꯁꯇꯦꯕꯜ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯥꯏꯁꯅꯥꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯌꯥꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯤꯌꯔꯦꯜꯗꯣ ꯆꯨꯝꯅ ꯂꯦꯞꯂꯝꯕꯗꯒꯤ ꯍꯥꯏꯊꯔꯛꯂꯦ꯫ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯏꯔꯩꯅꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯛꯆꯩ꯫ ꯃꯈꯥꯗ ꯍꯥꯏꯊꯔꯛꯂꯦ꯫ ꯏꯔꯩꯅꯨꯅ ꯍꯤꯌꯔꯦꯜꯕꯨ ꯉꯥꯛꯇꯨꯅ ꯃꯊꯥꯗ ꯊꯝꯃꯤ꯫ ꯌꯥꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯤꯌꯔꯦꯜ ꯅꯣꯛꯃꯤ ꯏ ꯇꯩꯔꯕ ꯃꯈꯨꯠꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏꯗ ꯊꯥꯡꯒꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯑꯩ ꯀꯩꯝꯇ ꯇꯧꯔꯤ, ꯀꯞꯀꯅꯨ꯫ ꯏꯔꯩꯅꯨꯁꯨ ꯅꯨꯡꯁꯤꯅ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯅꯥꯟꯖꯩ꯫ ꯀꯞꯅ ꯃꯉꯛꯁꯨ ꯅꯣꯝꯂꯤ꯫ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯄꯦꯜꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯏꯔꯩꯅꯨ ꯍꯤꯌꯔꯦꯜꯒꯤ ꯃꯈꯨꯠꯇꯣ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯍꯤꯌꯔꯦꯜ ꯁꯣꯔꯗꯣ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯍꯣꯜꯂꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇꯪ ꯄꯨꯕꯤꯌꯨ꯫ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯦ꯫ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯖꯩ꯫ ꯌꯥꯝꯕꯨꯡꯕꯨ ꯁꯣꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯤ꯫ ꯏꯔꯩꯅꯨꯅ ꯉꯝꯕꯩ ꯉꯝꯗꯕꯩ ꯇꯧꯔꯒ ꯍꯤꯌꯔꯦꯜꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯔꯦꯜꯗꯤ ꯃꯃꯤꯠꯇꯨꯁꯨ ꯇꯝꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯩꯅꯨ ꯍꯤꯌꯔꯦꯜꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯊꯥꯔꯒ ꯌꯥꯝꯕꯣ, ꯁꯦ ꯃꯤꯠꯇꯣꯝꯗ ꯄꯥꯡꯉꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯁꯦ ꯃꯤꯠ ꯎꯏꯁꯟꯒꯅꯨ, ꯌꯥꯝꯕꯣ ꯃꯤꯠ ꯄꯥꯡꯉꯨꯁꯦ꯫ ꯑꯁꯨꯝꯅ ꯏꯔꯩꯅꯨ ꯍꯤꯌꯔꯦꯜꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯀꯞꯄꯁꯨ ꯀꯞꯄꯤ꯫ ꯀꯣꯟꯁꯇꯦꯕꯜ ꯈꯩꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯌꯥꯏꯁꯅꯥꯒꯤ ꯃꯃꯧ ꯃꯆꯥꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯤꯌꯔꯦꯜꯕꯨ ꯊꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯒꯥꯔꯤꯗ ꯊꯧꯔꯒ ꯌꯥꯝ ꯊꯨꯅ ꯍꯤꯌꯔꯦꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩ ꯏꯔꯩꯅꯨꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯅꯁꯨ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯃꯥꯅꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯇꯨꯡꯈꯨꯜ ꯇꯥꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯖꯔꯒ ꯏꯔꯩꯅꯨ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕꯤꯕꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯅꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯃꯈꯥꯡꯗ ꯊꯥꯗꯠꯄꯤꯒꯦ ꯅꯤꯡꯂꯤꯕ꯭ꯔꯥ? ꯅꯪꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯂꯝꯕꯗꯣ ꯎꯟꯋꯥꯏꯒꯨꯝ ꯆꯨꯛꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯕꯒꯨꯝ꯫ ꯀꯅꯥꯗꯗꯤ ꯇꯥꯏꯅꯔꯨꯒꯅꯤ, ꯇꯥꯏꯅꯐꯝꯁꯨ ꯂꯩꯇꯦ, ꯃꯤꯠꯂꯨ ꯄꯤꯔꯥꯡꯈꯛ ꯅꯠꯇꯅ꯫ ꯍꯤꯌꯔꯦꯜꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯂꯤ ꯌꯥꯝꯅ ꯊꯨꯅ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯏꯃꯔꯖꯦꯟꯁꯤꯗ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯃꯃꯥ ꯃꯆꯥꯕꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯄꯥꯎ ꯃꯊꯪ ꯄꯤꯅꯗꯨꯅ ꯍꯤꯌꯔꯦꯜ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯣ ꯄꯥꯎ ꯂꯣꯏꯅ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯇꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯆꯦꯟꯅꯔꯦ꯫ ꯁꯤꯖꯗꯤ ꯀꯞꯂꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯉꯝꯗ꯫ ꯏꯔꯩꯅꯨ ꯇꯧꯐꯝ ꯈꯪꯗ OT ꯃꯃꯥꯡꯗ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯖ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯦꯃꯥ, ꯅꯪ ꯌꯥꯝ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯃꯥꯁꯦ OTꯗ ꯏꯟꯁꯤꯟꯈꯤ꯫ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯁꯤꯖꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯦ꯫ ꯏꯔꯩꯅꯨꯁꯨ ꯃꯉꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯂꯣꯏꯅ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯤꯌꯔꯦꯜꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯌꯔꯦꯜ ꯄꯨꯁꯤꯟꯈꯤꯕ ꯄꯨꯡ 2 ꯐꯥꯔꯕ ꯐꯥꯎꯕ ꯃꯥꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯄꯥꯈꯠꯅꯔꯕꯅꯤ꯫